ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 13, 2024ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯝꯕꯥꯜ ꯁꯛꯂꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯁꯨꯛ ꯌꯥꯝꯅ ꯆꯤꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔ ꯈꯥ ꯃꯥꯏꯕꯤꯗ ꯂꯩꯕ ꯊꯧꯕꯥꯜ ꯃꯥꯏꯕꯤꯗ ꯂꯩꯕ ꯊꯧꯕꯥꯜ ꯋꯥꯡꯖꯤꯡ ꯑꯃꯗꯤ ꯍꯩꯔꯣꯛꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯅ ꯍꯟꯗꯛꯀꯤ ꯑꯣꯏꯔꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯣꯛꯃꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯦ ꯑꯩꯈꯣꯏ ꯇꯥꯡꯗꯥꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯇꯁꯦꯡꯅꯗꯤ ꯍꯧꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯀꯌꯥꯝ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯕꯒꯦ ꯀꯔꯤ ꯑꯣꯏꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯈꯪꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯅ ꯂꯩꯕꯤꯔꯕ ꯑꯃꯅ ꯌꯥꯝꯅ ꯏꯝꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯤꯌꯁ ꯂꯩꯇꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯄ ꯍꯥꯏꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯀꯟꯗꯦꯝ ꯇꯧꯕ ꯊꯣꯛꯑꯦꯅ ꯈꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯤꯕꯗ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯇꯥꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯟꯇꯥꯏꯕꯤꯕ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯔꯥꯏꯕꯦꯜꯁꯤꯡꯕꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯖꯗ꯭ꯔꯒ ꯆꯝꯅ ꯂꯩꯖꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨꯗ ꯑꯃꯨꯕ ꯀꯥꯔꯦꯛꯇꯔꯁꯤꯡꯕꯨ ꯇꯧꯕꯤꯕꯁꯦ ꯃꯅꯤꯄꯨꯔ ꯈꯥ ꯃꯥꯏꯕꯤꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ꯫ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯁꯨ ꯃꯁꯤꯕꯨ ꯀꯟꯗꯦꯝ ꯇꯧꯕ ꯊꯣꯛꯑꯦꯅ ꯈꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯖꯗꯕ ꯋꯥꯉꯥꯡ ꯋꯥꯇꯥ ꯑꯁꯦ ꯌꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯄꯤ ꯑꯣꯏꯕꯤꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯌꯨ, ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯄꯨꯔꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯄꯨꯔꯛꯄ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯐꯕ ꯊꯥꯖꯕꯗꯨ ꯑꯩꯈꯣꯏ ꯇꯥꯡꯗꯥꯜꯅ ꯊꯝꯖꯔꯤ꯫ ꯂꯩꯕꯥꯛ ꯉꯥꯛꯄꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛ ꯑꯁꯦ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯔꯕ ꯊꯥ 19 ꯐꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯝꯍꯥꯏꯅ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯕꯅꯤ꯫ ꯃꯗꯣ ꯃꯍꯥꯛꯀꯤ ꯄꯨꯟꯅꯁꯨ ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯩꯇꯕꯒꯤ ꯈꯨꯗꯝ ꯑꯗꯣ ꯃꯌꯦꯛ ꯂꯥꯅ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯉꯥꯡꯅꯔꯛꯀꯅꯤ ꯑꯃꯁꯨꯡ ꯇꯥꯡꯗꯥꯜꯅꯁꯨ ꯃꯗꯨ ꯏꯃꯦꯜ ꯑꯗꯣ ꯊꯝꯃꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ, ꯋꯥꯈꯜꯂꯣꯟ ꯇꯤꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯐꯝꯁꯦ ꯇꯥꯡꯗꯥꯜꯅ